Miyeng tabiriba khudimakpu ahannamaktada piki channelgi Chayolgi Rashifalna adomba taramna oksari amadi ngasigi Chayolgi Rashifal asibu khudol tamjagadoriba adomgi marup kameswar mangangna amukasana ikoknona khurumjari. Channel asina Chayol khudingi nomajing numit khudingi thamjaba Chayolgi Rashifalda ngasi September gi tang 3 tagina September gi tang 12 fawbagi oiba Chayolgi Rashifal khudol tamjage Miyeng taminasi. Subscribe the video, please. Ngasigi Chayolgi Rashifal asigi ahanba Rashifal da kudol tamjage mes Rashifal gi oina tang 3 tagina tang 9 fawbagi manungda sel makong pangani wakal yamgani mathau chingani tungi thabakki plan tawgani suba nomadi kanagani leikaigi tabak thorom yami lamda chatpa kaide tang mapandagi tang 12 fawbagi manungda fam hongani lalonitik tawba kanagani wanoma sakri thangani sana konabagi thabak mingchat fangani mahigi oinadi akaibe leite pakhang lesabi singi oinadi haina singnagani mathangda lokhasage brace tang 3 tagi tang 9 fawbagi manungda fam hongdo hongjin tawgani lamda satkani anouba maruk fangani sel makong pangani panduna lerakpa sel fangani tang mapandagi tang 12 fawbagi manungda thabakki anouba paw tagani wanoma sakri thangi pungi sei toba mingchat fangi tungi thabakki plan tawi mahigi oinadi akaibe leite pakhang lesabi singi oinadi thungnagani mathangda mithun tang manga dagi tang 9 fawbagi manungda lamda satli anouba mari mata unai tungi thabakki plan tawgani hairi sel makong pali tang mapandagi tang 12 fawbagi manungda potsai lepsingani migi upai tawgani mahigi oinadi ningbu thungbu watli pakhang lesabi singi oinadi luhongani hairi asumna mathang lakpana mathangda lakhusage karkat tang 3 tagi tang 9 fawbagi manungda anouba paw tagani thika tawba kanagani tungi thabakki plan tawgani anouba maruk mafang fangani lamda satpa kaide tang mapandagi 12 fawbagi manungda sana konabagi thabakta mingchat fangani wanomadi sakri thangi karbardi kanagani migi upai tawgani mahigi oinadi akaiba leite pakhang lesabi singi oinadi haina singnagani mathangda lokhasage singhagi oina tang 3 tagi 9 fawbagi manungda sel makong pali mathau singani suba noma kanagani anouba maruk fangani tang mapandagi 12 fawbagi manungdana tungi anouba plan tawgani lamda satpa kaide karbar tawba sawkali larik iba fongba tawgani pakhang lesabigi oinadi muknai mathangda lokhasage kanyagi oina tang 3 tagi 9 fawbagi manungda leikaigi thabak thoromda sel satli anouba maruk fangi mathau silli tang 9 12 fawbagi manungda sel masit fangi tusinbadagi famungda leigani miga muknai yeknaba yami sana konabagi mingchat fangi mahigi oinadi ningba thungde pakhang lesabi singi oinadi muknau haibilai khara section ba fai asumna mathang sangsin jarakpana hauji amuk laukasage Tulla Rashigi oina tang 3 tagi 9 fawbagi manungda pamdaba marupna sel pukiba kanadaba thabakta matam manghanba mathau sinba thodok yamba sel makong panba pigani tang 9 dagi 12 fawbagi manungda fam hongdo hongjin tawba lamda satpa
ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯄ ꯑꯣꯏꯒꯅꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯐꯩ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯧ ꯍꯥꯏꯕ ꯂꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜ ꯑꯁꯤꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯇꯥꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯜꯗ ꯀꯣꯛ ꯉꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯩꯐꯝ ꯍꯣꯡꯕ ꯐꯝ ꯍꯣꯡꯕ ꯇꯧꯒꯅꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯇꯥꯡ 8ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯐꯥꯎꯅꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯇꯞꯀꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ ꯑꯁꯨꯝ ꯃꯊꯪ ꯆꯪꯁꯤꯟꯖꯔꯛꯄꯅ ꯙꯅꯨ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯑꯗꯨꯃꯛ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯉꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯂꯩꯒꯅꯤ ꯇꯥꯡ 8ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯂꯝꯗ ꯆꯠꯄ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯍꯥꯏꯔꯤ ꯁꯦꯜꯗꯤ ꯃꯆꯤꯠ ꯐꯪꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯃꯤꯅ ꯈꯔ ꯆꯥꯟꯒꯅꯤ ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯩ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯂꯩ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯁꯤꯟꯖꯔꯛꯄꯅ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯆꯤꯟꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯅꯤꯡꯕꯒ ꯊꯕꯛꯀ ꯃꯥꯟꯅꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯔꯣꯏ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯦ ꯇꯥꯡ 8ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯇꯨꯡꯒꯤ ꯊꯕꯛꯀꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇꯃꯇꯝ ꯃꯥꯡꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯉꯤ ꯑꯁꯨꯝꯅ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯇꯥꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯥꯒꯅꯤ ꯍꯥꯏꯔꯤ ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯄꯥꯝꯗꯕ ꯃꯔꯨꯞꯅ ꯁꯦꯜ ꯄꯨꯈꯤꯒꯅꯤ ꯇꯥꯡ 8ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯉꯤ ꯑꯃꯗꯤ ꯈꯨꯠ ꯁꯥꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯩ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯁꯤꯟꯖꯔꯛꯄꯅ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯔꯥꯁꯤꯐꯣꯜꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯤ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯅꯤ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 6ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧ ꯍꯥꯏꯕ ꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯇꯥꯡ 8ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯊꯤꯀꯥ ꯇꯧꯕ ꯁꯦꯜ ꯐꯪꯉꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯀꯥꯟꯅꯕ ꯋꯥꯠꯂꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯆꯤꯡꯅꯩ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 6ꯇꯒꯤꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯅꯧꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯃꯃꯨꯛ ꯃꯤꯌꯥꯝꯗ ꯆꯌꯣꯜꯗꯨꯒꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯅ ꯑꯗꯣꯝꯕꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤके ꯆꯦꯅꯦꯜꯕꯨ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ